ꯑꯩꯅ ꯃꯃꯥꯡꯗ ꯍꯥꯏꯖꯈꯤꯕ IUJꯗ ꯍꯟꯗꯛ ꯈꯟꯕ ꯏꯆꯟ ꯑꯃꯒꯤ ꯏꯅꯥꯎ ꯑꯃꯗꯣ ꯍꯧꯖꯤꯛ IUJꯗ ꯌꯧꯔꯛꯑꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯉꯁꯤ ꯑꯌꯨꯛ ꯌꯧꯔꯛꯑꯦ ꯑꯗꯨꯒ ꯑꯌꯨꯛ ꯌꯧꯔꯒ ꯍꯧꯖꯤꯛꯁꯦ IUJ ꯀꯦꯝꯄꯁ ꯃꯅꯨꯡꯗ ꯂꯩꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯀꯃꯥꯏ ꯇꯧꯒꯦ ꯖꯄꯥꯟꯗ ꯂꯥꯛꯈꯤꯕ ꯈꯣꯡꯆꯠꯁꯦ ꯑꯝꯇꯪ ꯇꯥꯃꯤꯟꯅꯁꯤ ꯏꯟꯇ꯭ꯔꯣ ꯑꯝꯇ ꯇꯧꯁꯦ ꯑꯩꯒꯤ ꯃꯤꯡ ꯑꯦꯂꯦꯛꯁ ꯂꯩꯐꯝꯅ ꯀꯩꯁꯥꯝꯄꯥꯠ ꯂꯩꯀꯥꯏꯗꯒꯤ ꯑꯩꯒꯤ ꯃꯤꯡꯅ ꯕꯁꯨꯟꯗꯔꯥ ꯑꯩꯅ ꯀꯛꯆꯤꯡꯃꯩ ꯂꯩꯀꯥꯏꯗꯒꯤ ꯑꯣꯀꯦ ꯉꯁꯤ ꯀꯃꯥꯏ ꯇꯧꯕ ꯑꯩꯈꯣꯏꯁꯦ ꯉꯔꯥꯡ ꯗꯦꯠ 16th of September ꯖꯔꯅꯤꯁꯦ ꯄꯨꯡ 6 PM 6 PMꯗꯒꯤ ꯍꯧꯔꯛꯄꯅꯦ ꯑꯗꯣ ꯉꯁꯤ 17th of September ꯖꯄꯥꯟꯗ ꯀꯩꯅꯣꯗ ꯇꯥꯔꯛꯑꯦ around 6 AM ꯍꯅꯦꯗ ꯍꯣꯏ ꯍꯅꯦꯗ ꯑꯦꯌꯔꯄꯣꯔꯠꯇ ꯖꯔꯅꯤ ꯋꯥꯕ ꯀꯃꯥꯏꯅ ꯇꯧꯒꯦ ꯖꯔꯅꯤꯁꯦ ꯇꯥꯏꯝ ꯗꯤꯐ꯭ꯔꯦꯟꯁꯁꯦ 4 hours ꯃꯨꯛ ꯂꯩꯕꯅꯤꯅ 3.5 hours ꯀꯣ 3.5 hours ꯑꯗꯣ ꯍꯣꯏ ꯑꯥꯗ ꯄꯨꯡ 2:30 ꯇꯥꯕꯗꯣ ꯖꯄꯥꯟꯗꯗꯤ ꯀꯩꯅꯣ ꯇꯥ ꯂꯩꯔꯝꯃꯦ ꯄꯨꯡ 6 almost 6 AM ꯌꯧꯕ ꯀꯥꯟꯗꯗꯤ ꯌꯨꯝꯗ ꯀꯟꯅ ꯃꯌꯥꯝ ꯇꯨꯝꯅꯕ ꯇꯥꯏꯃꯤꯡ ꯍꯣꯏ ꯑꯣꯏꯕ ꯍꯣꯏ ꯍꯣꯏ ꯑꯗꯨꯒꯤ ꯈꯤꯇꯪ ꯍꯣꯏ ꯇꯥꯏꯝ ꯗꯤꯐ꯭ꯔꯦꯟꯁ ꯀꯩꯅꯣ ꯂꯩꯕꯗꯣ ꯑꯗꯨꯅ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕꯒꯤ ꯋꯥꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯖꯔꯅꯤꯗꯤ ꯋꯥꯕꯁꯦ ꯑꯗꯨꯝ ꯊ꯭ꯔꯤꯂꯤꯡ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯍꯥꯏꯇꯥꯔꯦ ꯋꯥꯁꯨ ꯋꯥꯏ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏ ꯑꯗꯨꯝ ꯍꯣꯏ ꯉꯔꯥꯡ ꯑꯩꯅ ꯉꯟꯅ ꯑꯦꯌꯥꯔꯄꯣꯔꯠ ꯆꯠꯂꯣ ꯈꯣꯠꯂꯣꯅꯦ ꯍꯥꯏꯕꯗꯤ ꯃꯌꯥꯝ ꯌꯥꯝ ꯉꯟꯅ ꯆꯠꯈꯤꯕꯗꯤ ꯕꯁꯨꯟꯗꯔꯥꯗꯤ ꯀꯃꯥꯏꯅ ꯇꯧ ꯑꯩꯁꯨ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯝ ꯉꯔꯥꯡ ꯄꯨꯡ 2 ꯇꯥꯔꯝꯗꯥꯏꯗꯒꯤ ꯊꯣꯛꯂꯛꯑꯦ ꯔꯨꯝꯗꯒꯤ ꯑꯗꯨꯒ ꯑꯦꯌꯔꯄꯣꯔꯠꯇ ꯄꯨꯡ 3 ꯑꯗꯨꯋꯥꯏꯗ ꯊꯨꯡꯉꯦ ꯆꯦꯛ ꯏꯟ ꯀꯩꯀꯩ ꯇꯧ ꯂꯣꯏꯔꯒ ꯄꯨꯡ 6 ꯑꯗꯨꯋꯥꯏꯗꯒꯤ ꯑꯩꯈꯣꯏ ꯕꯣꯔꯗꯤꯡ ꯍꯧꯔꯒ ꯐ꯭ꯂꯥꯏꯠ ꯄꯥꯏꯕ ꯍꯧꯔꯛꯑꯦ ꯑꯗꯨꯒ ꯁꯤꯗ ꯉꯁꯥꯏ ꯑꯌꯨꯛ ꯄꯨꯡ 5:30 ꯑꯗꯒꯤ ꯌꯧꯔꯦ ꯇꯣꯀꯤꯌꯣꯗꯒꯤ ꯃꯊꯪ ꯂꯥꯛꯑꯒ ꯁꯤ ꯌꯧꯔꯛꯄꯗ ꯄꯨꯡ 2 ꯌꯧꯔꯦ ꯉꯔꯥꯡꯒꯤ ꯄꯨꯡ 2ꯗꯒꯤꯅ ꯉꯁꯤ ꯄꯨꯡ 2 ꯀꯩꯅꯣꯗꯅꯦꯕꯀꯣ ꯑꯗꯨꯝ ꯈꯔꯕꯨꯗꯤ ꯋꯥꯔꯝꯒꯅꯤ ꯈꯜꯂꯦ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯖꯄꯥꯟꯗ ꯂꯥꯛꯏꯁꯦ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯅꯤꯀꯣ ꯍꯟꯗꯛꯁꯦ ꯀꯃꯥꯏꯅ ꯇꯧꯋꯤ ꯍꯦꯛ ꯍꯅꯦꯗ ꯑꯦꯌꯥꯔꯄꯣꯔꯠ ꯊꯣꯛꯂꯛꯄꯗꯒꯤꯅ IUJ ꯐꯥꯎ ꯂꯥꯛꯄꯒꯤ ꯃꯔꯛꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯦꯛ ꯑꯦꯌꯔꯄꯣꯔꯠꯇꯒꯤ ꯊꯣꯛꯂꯛꯄꯗꯒꯤ ꯁꯤꯐꯥꯎ ꯂꯥꯛꯄꯗ ꯑꯩꯅ ꯌꯥꯝ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯄꯣꯛꯄꯁꯦ ꯌꯥꯝ ꯅꯥꯜꯂꯦ ꯖꯄꯥꯟ ꯑꯗꯨꯗꯨꯅ ꯑꯩꯉꯣꯟꯗ ꯐꯥꯔꯁ ꯏꯝꯄ꯭ꯔꯦꯁꯟ ꯑꯣꯏꯌꯦ ꯌꯥꯝ ꯅꯥꯜꯂꯦ ꯍꯣꯏ ꯑꯦꯂꯦꯛꯁꯇꯤ ꯑꯩꯁꯨ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯗꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯅꯍꯥꯟꯒꯩ ꯎꯕꯁꯤꯅ ꯚꯤꯗꯤꯑꯣꯁꯗ ꯎꯏꯗꯅ ꯚꯤꯗꯤꯑꯣꯁ ꯀꯩꯗ ꯑꯗꯣ ꯁꯨꯝ ꯔꯤꯌꯦꯂꯤꯇꯤꯗ ꯎꯕꯗꯨꯅ ꯗꯤꯐ꯭ꯔꯦꯟ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯃ ꯐꯥꯎꯕꯗꯣ ꯑꯗꯨꯒꯤ ꯍꯣꯏ ꯅꯥꯟꯁꯨ ꯅꯥꯜꯂꯦ ꯖꯄꯥꯟ ꯌꯥꯝ ꯐꯖꯩ ꯑꯗꯣ ꯁꯤ ꯂꯥꯛꯅꯕ ꯀꯩꯅꯣ ꯇꯧꯔꯛꯈꯤꯕ ꯃꯇꯥꯡꯁꯦ ꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯍꯥꯏꯐꯦꯠ ꯍꯥꯏꯗꯤ ꯂꯩꯗꯅ ꯀꯩꯀꯩ ꯅꯪꯅ ꯀꯌꯥꯝ ꯍꯣꯠꯅꯈꯤꯕ ꯀꯃꯥꯏꯅ ꯇꯧꯕ ꯑꯩꯁꯦ ꯀꯩꯅꯣ ꯐꯪꯕꯅꯦ IUJꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯖꯄꯥꯟꯅ ꯄꯤꯕ ꯁ꯭ꯀꯣꯂꯔꯁꯤꯞꯁꯦ 100% ꯃꯈꯜ ꯂꯩꯌꯦꯕ ꯑꯗꯣ ꯑꯩꯅ 100% ꯁ꯭ꯀꯣꯂꯔꯁꯤಪ್ ꯐꯪꯕ ꯍꯥꯏꯇꯥꯔꯦ ꯅꯥꯀꯥꯏ ꯑꯃ 100 ꯑꯗꯣ ꯀꯃꯥꯏꯅ ꯍꯥꯏꯗꯤ ꯃꯇꯝ ꯀꯌꯥꯝ ꯆꯪꯈꯤ ꯑꯗꯒꯤ ꯀꯩ ꯍꯣꯠꯅꯕ ꯃꯇꯝꯁꯦ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯋꯦ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯄ꯭ꯔꯣꯁꯦꯁꯁꯦ ꯈꯤꯇꯪ ꯉꯟꯅ ꯍꯧꯕ ꯑꯃ ꯆꯪꯉꯦ ꯍꯥꯏꯗꯤ ꯁꯦꯞꯇꯦꯝꯕꯔ ꯂꯥꯁ ꯏꯌꯔ ꯑꯔꯥꯎꯟ ꯑꯣꯛꯇꯣꯕꯔ ꯁꯦꯞꯇꯦꯝꯕꯔ ꯑꯗꯨꯋꯥꯏꯗ ꯑꯗꯨꯝ ꯍꯧꯕꯅꯦ ꯍꯧꯖꯤꯛꯁꯦ ꯂꯥꯛꯑꯃꯤꯅ ꯃꯊꯪꯒꯤ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯕ ꯌꯥꯔꯦꯕꯀꯣ ꯑꯇꯩꯒꯤ ꯏꯟꯖꯤꯅꯤꯌꯔ ꯀꯩꯅꯣ ꯃꯌꯥꯝꯁꯨ ꯍꯣꯏ ꯑꯗꯨꯝ ꯀꯩꯀꯩ ꯀꯩꯅꯣ ꯇꯧꯕ ꯑꯇꯩ ꯀꯩꯅꯣꯗꯤ ꯑꯇꯣꯞꯄ ꯑꯅꯧꯕ ꯂꯥꯛꯇꯧꯕꯁꯤꯡꯗꯅ ꯀꯩꯀꯩ ꯑꯦꯗꯚꯥꯏꯁ ꯄꯤꯅꯤꯡꯉꯤ ꯍꯥꯏꯗꯤ ꯁꯖꯦꯁꯟꯁꯦ ꯑꯗꯨꯝ ꯃꯣꯏꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯄ꯭ꯔꯣꯁꯦꯁꯇ ꯆꯪꯉꯤꯕ ꯄ꯭ꯔꯣꯁꯤꯖꯔ ꯃꯌꯥꯝ ꯂꯩꯗꯅ ꯑꯗꯨꯗꯣ ꯐꯖꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯤꯕ ꯑꯗꯨꯝ ꯐꯣꯂꯣ ꯇꯧꯕꯤꯕ ꯃꯥꯒꯤ ꯋꯥꯔꯗ ꯂꯤꯃꯤꯠ ꯂꯩꯕꯗꯣ ꯍꯦꯜꯍꯟꯗꯕ ꯍꯥꯏꯗꯤ ꯄꯣꯏꯟ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯕ ꯄꯣꯏꯟ ꯂꯩꯗꯅ ꯁꯨꯝ ꯏꯕ ꯃꯇꯝꯗ ꯃꯥꯒꯤ ꯔꯤꯁꯔꯆ ꯍꯥꯏꯗꯤ ꯑꯩꯒꯤ ꯄꯔꯄꯁꯇꯣ ꯁꯤꯗ ꯇꯝꯅꯤꯡꯕꯒꯤ ꯀꯩꯒꯤ ꯑꯗꯣ ꯐꯖꯅ ꯏꯕꯤꯕ ꯑꯗꯨꯃꯥꯏꯅ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩꯗꯤ ꯈꯔ ꯊꯦꯡꯅ ꯍꯧꯈ꯭ರೆ ꯍꯥꯏꯗꯤ ꯑꯦꯗꯃꯤꯁꯟꯒꯤꯁꯦ ꯑꯩ ꯍꯥꯟꯅꯁꯨ ꯄ꯭ꯂꯥꯟ ꯇꯧꯍꯧꯗꯕꯒꯤ ꯖꯅꯋꯥꯔꯤꯗꯒꯤ ꯍꯧꯕꯅꯤꯅ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯍꯧꯕꯁꯦ ꯑꯩꯒꯤꯗꯤ ꯗꯤꯁꯦꯝꯕꯔꯗꯒꯤ ꯈꯇꯪ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯕ ꯍꯧꯕꯒꯤ ꯈꯔ ꯊꯦꯡꯈ꯭ꯔꯦ ꯑꯗꯨꯅ ꯑꯗꯨ ꯀꯩꯅꯣ ꯇꯧꯕ ꯃꯥꯜꯂꯦꯀꯣ ꯑꯩꯉꯣꯟꯗ ꯄꯥꯎ ꯐꯥꯎꯔꯛꯄ ꯀꯥꯟꯗ ꯊꯕꯛ ꯀꯟꯅ ꯇꯧꯔꯤꯕ ꯇꯥꯏꯃꯤꯡ ꯑꯗꯨꯅ ꯌꯥꯝ ꯋꯥꯅ ꯈꯔ ꯀꯩꯅꯣ ꯇꯧꯔꯝꯗꯧ ꯃꯥꯜꯂꯦ ꯍꯥꯏꯗꯤ ꯁꯤꯗ ꯂꯥꯛꯅꯕꯒꯤ ꯍꯣꯠꯅꯕꯒꯤ ꯇꯥꯏꯃꯤꯡꯒ ꯑꯗꯒꯤ ꯊꯕꯛꯁꯨ ꯂꯣꯏꯁꯤꯟꯅꯕ ꯇꯧꯕꯅꯤ ꯍꯥꯏꯗꯥꯏꯅꯦ ꯀꯟꯅ ꯍꯣꯏ ꯍꯣꯏ ꯁꯣꯔꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅꯦꯕ ꯍꯣꯏ ꯗꯥꯔꯥꯁ ꯑꯩ ꯈꯔ ꯊꯦꯡꯅ ꯗꯥꯔꯥꯁꯇꯁꯨ ꯄꯥꯎ ꯐꯥꯎꯖꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯕꯁꯨ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯑꯗꯨꯅ ꯑꯩ ꯈꯔꯗꯤ ꯈꯣꯏꯌꯧꯅꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ
ꯆꯪꯅꯤꯡꯕ ꯂꯩꯔꯒꯗꯤ ꯍꯥꯟꯅ ꯃꯃꯥꯡꯗ ꯈꯤꯇꯪ ꯑꯦꯗꯚꯥꯟꯁ ꯑꯣꯏꯅꯀꯣ ꯍꯣꯏ ꯈꯔ ꯑꯦꯗꯚꯥꯟꯁ ꯑꯣꯏꯅ ꯃꯊꯪ ꯆꯍꯤꯒꯤ prepare ꯍꯧꯖꯤꯛ ꯇꯧꯍꯧ. ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯕꯗ ꯆꯞ ꯆꯥꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯍꯧꯖꯤꯛ ꯆꯞ ꯆꯥꯔꯦ ꯑꯩꯒꯤꯗꯤ ꯈꯔ ꯊꯦꯡꯈꯤꯕꯒꯤ ꯈꯔ ꯋꯥꯈ꯭ꯔꯦ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯍꯣꯏ ꯍꯣꯠꯅꯕ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯩꯀꯣ ꯍꯣꯏ ꯗꯥꯔꯥꯁꯅ ꯃꯇꯦꯡ ꯄꯥꯡꯕꯗꯒꯤ ꯍꯥꯏꯗꯤ ꯑꯗꯨꯝ ꯊꯦꯡꯁꯨ ꯊꯦꯡꯅ ꯑꯗꯨꯝ ꯌꯧꯔꯛꯈ꯭ꯔꯦ ꯑꯩꯁꯨ 70% ꯅꯥꯏꯔꯛ ꯑꯃ ꯐꯪꯉꯦ ꯑꯗꯨꯒ ꯑꯩꯒꯤꯅ ꯁ꯭ꯇꯥꯏꯄꯦꯟ ꯃꯟꯂꯤ ꯁ꯭ꯇꯥꯏꯄꯦꯟ ꯑꯣꯏꯅ ꯃꯤꯠꯁꯨꯕꯤꯁꯤꯗꯒꯤ ꯐꯪꯉꯦ ꯃꯤꯠꯁꯨꯕꯤꯁꯤꯗꯒꯤ ꯀꯩꯅꯣꯁꯦ ꯑꯩꯁꯨ ꯊꯕꯛ ꯌꯥꯝ ꯆꯤꯟꯕꯒꯤ ꯍꯟꯗꯛ ꯆꯍꯤꯒꯤ ꯏꯟꯐꯣ ꯁꯦꯁꯟꯒꯨꯝꯕ ꯁꯤꯟꯕꯁꯦ ꯉꯝꯖꯈꯤꯗ꯭ꯔꯦꯀꯣ ꯑꯗꯨꯕꯨ ꯃꯌꯥꯝ ꯅꯕꯦꯝꯕꯔꯒꯤ ꯗꯦꯠ 4 ꯁꯦꯀꯦꯟ ꯋꯤꯛ ꯍꯥꯏꯒꯗ꯭ꯔꯥ ꯁꯤꯗ ꯑꯩꯈꯣꯏ ꯀꯩꯅꯣꯗ ꯃꯅꯤꯄꯨꯔꯗ ꯏꯟꯐꯣ ꯁꯦꯁꯟ ꯑꯃ ꯁꯤꯟꯅꯕ ꯍꯣꯠꯅꯖꯔꯤ ꯑꯗꯣ ꯁꯤꯗ ꯀꯩꯒꯨꯝꯕ ꯃꯊꯪ ꯆꯍꯤꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯊꯪ ꯆꯍꯤꯒꯤꯁꯦ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯔꯒ ꯑꯩꯅ ꯂꯥꯛꯄ ꯀꯥꯟꯗ ꯑꯗꯨꯝ ꯊꯦꯡꯅꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅ ꯀꯩꯀꯩ ꯇꯧꯕ ꯀꯃꯥꯏꯅ ꯇꯧꯕꯗ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯕ ꯌꯥꯏ ꯍꯟꯗꯛꯁꯦ ꯀꯩꯒꯨꯝꯕ ꯏꯔꯥꯡ ꯑꯗꯒꯤ ꯂꯩꯔꯤꯕ ꯀꯩꯅꯣꯁꯤꯅ ꯈꯤꯇꯪ ꯐꯒꯠꯂꯛꯑꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯒꯤ ꯃꯦ ꯕꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯃ ꯅꯠꯇ꯭ꯔꯒ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚ ꯍꯥꯏꯇꯥꯔꯦꯀꯣ ꯀꯅꯥꯅꯣ ꯑꯃ IUJ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔꯒ ꯂꯥꯛꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯗꯁꯨ ꯐꯣꯡꯗꯣꯔꯛꯑꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯍꯟꯗꯛꯁꯦ ꯑꯦꯂꯦꯛꯁꯀ ꯕꯁꯨꯟꯗꯔꯥꯒꯁꯦ ꯖꯄꯥꯟꯗ ꯑꯍꯥꯟꯕ ꯊꯦꯡꯅꯕꯅꯦ ꯊꯦꯡꯅꯗ꯭ꯔꯤꯀꯥꯟ ꯃꯃꯥꯡꯗꯗꯤ ꯑꯗꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯣꯏꯅ ꯆꯠꯅꯤꯡꯃꯟꯕꯒꯤ ꯋꯥꯔꯤ ꯌꯨꯝꯗ ꯄꯦꯔꯦꯟꯁꯁꯤꯡ ꯋꯥꯔꯤ ꯁꯥꯔꯒ ꯑꯩꯒ ꯎꯅꯕ ꯂꯥꯛꯈꯤ ꯍꯥꯏꯇꯥꯔꯦꯀꯣ ꯌꯨꯝꯗ ꯀꯛꯆꯤꯡ ꯈꯨꯅꯧꯗ ꯂꯥꯛꯑꯒ ꯑꯗꯨꯃꯥꯏꯅ ꯊꯦꯡꯅꯈꯤ ꯑꯗꯨꯒ ꯏꯝꯐꯥꯜꯗ ꯂꯩꯕ ꯀꯥꯟꯗ ꯑꯩꯅ ꯄ꯭ꯔꯣꯖꯦꯛ ꯑꯃꯒꯤ ꯀꯩꯅꯣꯒꯤ ꯆꯠꯄ ꯀꯥꯟꯗꯁꯨ ꯑꯗꯨꯃꯥꯏꯅ ꯑꯦꯂꯦꯛꯁꯀꯤ ꯐꯥꯗꯔ ꯄꯥꯕꯨꯡꯒ ꯏꯃꯥꯒ ꯂꯥꯛꯑꯒ ꯑꯗꯨꯃꯥꯏꯅ ꯎꯅꯗꯅ ꯇꯧꯔꯒ ꯃꯣꯏ ꯌꯥꯝ ꯆꯠꯅꯤꯡꯕꯗோ ꯑꯗꯨꯒꯤ ꯊꯋꯥꯏ ꯌꯥꯎꯅ ꯃꯇꯝ ꯆꯥꯅ ꯂꯣꯏꯁꯤꯜꯂꯒ ꯁꯨꯃꯥꯏꯅ ꯖꯄꯥꯟꯁꯦ ꯌꯧꯔꯛꯈꯤꯕꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯄ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝ ꯅꯣꯏꯒꯤ ꯁꯦꯅꯤꯌꯔ ꯑꯅꯤ ꯅꯤꯔꯦꯁꯁꯨ ꯑꯗꯒꯤ ꯔꯣꯕꯤꯟꯁꯟꯁꯨ ꯂꯩꯔꯦꯀꯣ ꯃꯣꯏꯁꯨ ꯁ꯭ꯀꯣꯂꯔꯁꯤꯞ ꯑꯞꯒ꯭ꯔꯦꯗ ꯇꯧꯔꯒ ꯁ꯭ꯀꯣꯂꯔꯁꯤꯞ ꯀꯩꯅꯣ ꯐꯪꯗꯅ ꯂꯩꯔꯦ ꯑꯗꯨꯅ ꯅꯣꯏꯒꯤ ꯁꯦꯅꯤꯌꯔ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯦꯅ ꯑꯗꯒꯤ ꯀꯩꯅꯣ ꯇꯧꯕ ꯑꯗꯨꯅ ꯈꯪꯗꯕ ꯀꯩꯀꯩ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯀꯩꯀꯩ ꯇꯧꯕꯁꯨ ꯅꯨꯡꯉꯥꯏꯔꯅꯤ ꯈꯜꯂꯦ ꯑꯗꯨꯅ ꯐꯖꯅ ꯍꯣꯠꯅꯔꯒ ꯀꯩꯅꯣ ꯇꯧꯔꯒ ꯀꯩ ꯍꯥꯏꯇꯥꯔꯦ ꯍꯣꯠꯅꯖꯩ ꯍꯥꯏꯇꯥꯔꯦꯀꯣ ꯑꯁ ꯑꯩꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯉꯦ ꯁꯤꯗꯒꯤꯗꯤ ꯅꯣꯏꯅ ꯍꯣꯠꯅꯔꯒ ꯃꯤ ꯑꯃ ꯑꯣꯏꯕ ꯃꯌꯥꯝꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯅꯣꯏꯅ ꯇꯧꯅꯤꯡꯕ ꯃꯌꯥꯝꯗꯣ ꯊꯨꯡꯕꯁꯨ ꯑꯣꯏꯅꯕ ꯍꯣꯠꯅꯁꯤꯀꯣ ꯀꯩ ꯍꯥꯏꯅꯤꯡꯉꯤ ꯂꯥꯁ ꯑꯣꯏꯅ ꯌꯥꯝꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯅꯤꯡꯉꯦ ꯗꯥꯔꯁꯇꯁꯨ ꯍꯥꯏꯗꯤ ꯁꯨꯝ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯄ꯭ꯔꯣꯁꯦꯁꯇꯣ ꯍꯧꯕꯗꯒꯤ ꯍꯦꯜꯞ ꯇꯧꯕꯤꯔꯛꯄꯗꯣ ꯑꯗꯣ ꯂꯣꯏꯐꯥꯎ ꯑꯗꯨꯝ ꯃꯇꯥꯡ ꯆꯥꯅ ꯍꯥꯏꯗꯤ ꯐꯅꯌꯥꯝ ꯗꯥꯔꯁꯅ ꯕꯤꯖꯤ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯇꯥꯏꯠ ꯁ꯭ꯀꯦꯖꯨꯜꯗꯣ ꯑꯗꯨꯗꯒꯤ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯁꯨ ꯀꯥꯏꯊꯣꯛꯑꯒ ꯁꯨꯝ ꯍꯦꯜꯞ ꯇꯧꯕꯤꯔꯛꯄꯗꯣ ꯑꯗꯨꯒꯤꯗꯃꯛꯇ ꯌꯥꯝ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯋꯦ ꯑꯗꯣ ꯍꯣꯏ ꯑꯗꯨꯝ ꯃꯥꯅꯦ ꯑꯩꯇꯪ ꯅꯠꯇꯦ ꯅꯪꯁꯨ ꯑꯩꯅ ꯈꯤꯇꯪ ꯑꯩꯁꯨ ꯑꯉꯝꯕ ꯑꯗꯒꯤ ꯅꯪꯁꯨ ꯑꯉꯝꯕ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯔꯒ ꯁꯨꯃꯥꯏꯅ ꯌꯧꯔꯛꯈꯤꯕꯅ ꯍꯥꯏꯇꯥꯔꯦꯀꯣ ꯕꯁꯨꯟꯗꯔꯥ ꯀꯩꯀꯩ ꯍꯥꯏꯅꯤꯡꯉꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯁꯨ ꯗꯥꯔꯥꯁ ꯌꯥꯝꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯅꯤꯡꯉꯦ ꯑꯗꯨꯒ ꯑꯩꯒꯤꯗꯤ ꯑꯩꯅꯁꯨ ꯍꯥꯏꯖꯈ꯭ꯔꯦ ꯊꯦꯡꯅꯁꯨ ꯍꯧꯈ꯭ರೆ ꯑꯗꯨꯅ ꯌꯥꯝꯁꯨ ꯈꯣꯏꯌꯧꯅꯈ꯭ರೆ ꯑꯗꯨꯒꯤ ꯃꯔꯛꯇ ꯗꯥꯔꯥꯁꯨ ꯌꯥꯝ ꯆꯤꯜꯂꯦ ꯆꯤꯜꯂꯁꯨ ꯆꯤꯟꯅ ꯑꯩꯒꯤ ꯃꯇꯦꯡ ꯑꯗꯨꯝ ꯄꯥꯡꯉꯛꯈꯤ ꯑꯗꯨꯝ ꯂꯦꯞꯇꯅꯁꯨ ꯄꯥꯡꯉꯛꯈꯤ ꯍꯧꯖꯤꯛꯁꯨ ꯄꯥꯡꯉꯤ ꯉꯁꯤꯁꯨ ꯑꯗꯨꯝ ꯗꯥꯔꯥꯁ ꯉꯟꯇꯥꯅ ꯍꯧꯒꯠꯂꯒ ꯑꯗꯨꯝ ꯑꯩꯈꯣꯏ ꯉꯟꯇꯥꯅ ꯍꯧꯒꯠ ꯇꯨꯝꯕꯧ ꯇꯨꯝꯗꯕꯤ ꯑꯩꯈꯣꯏ ꯉꯁꯥꯏꯗꯒꯤ ꯂꯧꯕ ꯂꯥꯛꯑꯦ ꯍꯧꯖꯤꯛꯐꯥꯎ ꯑꯗꯨꯝ ꯆꯥꯛ ꯗꯤꯅꯔ ꯆꯥꯕ ꯈꯣꯠꯄ ꯂꯣꯏ ꯄꯨꯟꯅ ꯇꯧꯃꯤꯟꯅꯔꯤ ꯍꯧꯖꯤꯛꯁꯨ ꯍꯟꯗ꯭ꯔꯤ ꯍꯜꯂꯗꯤꯀꯣ ꯍꯣꯏ ꯑꯗꯣ ꯐꯔꯦ ꯀꯩꯅꯣ ꯇꯧꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯐꯖꯅ ꯀꯩꯅꯣ ꯇꯧꯔ ꯂꯩꯔꯣ ꯍꯧꯖꯤꯛ ꯄ꯭ꯔꯣꯐꯦꯁꯔꯁꯨ ꯑꯩꯅ ꯁꯛꯈꯪꯅꯍꯜꯂꯦꯀꯣ ꯑꯗꯨꯅ ꯄ꯭ꯔꯣꯐꯦꯁꯔ ꯑꯅꯤ ꯉꯁꯤꯀꯣ ꯗꯥꯎ ꯌꯥꯝ ꯌꯥꯏꯀꯣ ꯄ꯭ꯔꯣꯐꯦꯁꯔ ꯑꯅꯤꯁꯨ ꯊꯦꯡꯅꯔꯛꯑꯦ ꯗꯤꯟꯒ ꯑꯗꯒꯤ ꯄ꯭ꯔꯣꯐꯦꯁꯔ ꯀꯨꯔꯦꯒꯁꯨ ꯀꯩꯅꯣꯁꯨ ꯊꯦꯡꯅꯔꯛꯑꯦꯕꯀꯣ ꯐꯔꯦ ꯑꯗꯨꯗꯤ ꯃꯊꯪ ꯇꯟꯖꯥ ꯆꯥꯕꯗ ꯑꯗꯨꯝ ꯇꯣꯀꯤꯌꯣꯗ ꯂꯥꯛꯀꯥꯟꯗꯁꯨ ꯄꯥꯎ ꯄꯤꯔꯛꯑꯣ ꯑꯗꯒꯤ ꯃꯔꯛꯇ ꯃꯊꯪ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅꯕ ꯑꯃ ꯁꯤꯜꯂꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯕ ꯃꯌꯥꯝ ꯃꯅꯤꯄꯨꯔꯤ ꯏꯟ ꯖꯄꯥꯟ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗꯁꯨ ꯅꯋꯥꯅꯤꯁꯨ ꯑꯗꯨꯝ ꯂꯥꯛꯑꯣꯀꯣ ꯍꯣꯏ ꯑꯣꯀꯦ